Manipur News Reader gi channel gi video amta update tawjage ngasi tang January gi tang 9 da AR gi kangbu amada ambush satakre ngasi ayuk pung 3 makhairom tabada sajik tampak rom dagi lakpa mari suba AR gi kangbu amada lalhauba singna ambush satakre police ki paw matung inadi ambush sathariba sing adu PLA amasum MNPF ki lanmi sanglup ama oidiba MNPA gi combined force amana sathaba oigani hairi MNPA amasum PLA gi combined team aduna sajik tampak romdagi lakpa AR gi kangbu aduda bom pukhai handuna ambush satharaba matungda afaba makhal gi khulai sing sizinaduna akanba landa adu satakhibani hairi adubu thaudo aduda kaya yamna asok apan nangkhibagi haibadudi pressna phangba ngamdri hainasu pawsna makha tana phungdorokli aduga mayam आइगी वीडियो सिबो अनबो यिंगबिबो एरगदि अनबो पाव अपडेट अमसुम थबकी पाव खंगबिनबगी दमकता सुजय सोयदना आइगी चैनल सिबो सब्सक्राइब तबिरमु अदुगा अहानबा पाव तबिबा फंगनबगी दमकता बेल आइकन नंबिरमु सि हारगा वीडियो सि साइड लोसिनजरगे थैंक यू